Porompat Police Station की manung channa leiba Khurai Thoudam leiba North Eastern Sporting Unit NESU amadi Ahongei Upper Primary School da Central Forcing Thamgadoure Haibagi Wahouda maikei adomgi nupi Meeyam Ahing Yarektuna Khongjang Changsinkhre Khongjang adu Khurai Ahongei Thangzam leikai Thoudam leikai Jingangbam leikai amadi lairik thau awangba leiraktagi masing yamlaba nupi kyana Chathakibani, NESU ground amadi Ahongei Upper Primary School Central Force Thamnaba Manipur Police na yangsinba laglamki hairi maduda maikei adomgi nupi Meeyam na hairi ba mafam asta Central Force ki personal sing thamba yaroi haiduna Ahing Yarektuna Khongjang adu Changsinkhre Khongjang adu da saruk yakibi naupi kaubi nupi amana phongdorakpada lag tawba mafam da thamgadaba security force mafam asida thamba yaroi mafam asi bahiloisang amasu oiribani loina football academy amasu leiduna Sadaroi kya amasu semgatlibani asigumba mafam asida mataw karamna Central Force ki personal sing thamgadauri bano manabaduna mafam asida Central Force ki personal sing thamba yaroi haina Magna Fogdoki, Amarabda, Khongjang adu kapari leina L map jana hai, mafam asida condition amata da Central Force thamba yaroi, lag tawri baching Khongjang yada thamgadaba Central Force karigi dabak mafam asida thamgadori bano haina Magna hai ki Ayang paligi lambi anak ba sidai sida Central Force thamge haibadudi aikoi yaba sungam ngamjaroi adiduna hairiba asi aikoi ahing yarekani makoi ga akan ba mawong da makoi ga anytime aikoi shira su sanga su aikoi na leiriba mafam ma se makoi na ngasai gi khurai maikei da makoi na ngasai gi Central Force haiba sidi mi gi lan pham da lan nga u dawba makoi na idai sida laga mirak da adudi aikoi si lan gi baton tawraba natro se lan gi baton tawbiranu aikoi shanti da Lejaba Jagani, I quite canamta, they quite concern Emily the Hydrosu Mazo, I should have Pani Satlaga, I can no hire to Minister Unaruke, Adigo Maron the Piraka, how you wanted Maron to be Aduna, Maron to be Trabanena, I quite say Aduki Damon, never quite a hing Jarek Chadisi, Adubo, Akan Bamonda, I quite she get out, Sangera, I quite cannot talk about it, in a red zone area, that Hamdana, La Ibas by Meeyam, Thadar Ibas Central Force Meandu, Adoki Matigiam, the Akoi Sing Jara Moilusan Gehybra, Ado, in red zone area, the Makoi Lina Irang to Abamakada. Tampakta laga misam marak sidai amuk laga laisan di akoi mo nau na amuk soidalan gi haibra aduna mokoi gi manungi agenda kari laibano aruan ba kari plan laibano madu akoi na mo hangjaningi ne mokoi je koi na thaja ba sungai laitreba mokoi gi mamang da thoki ba thodok mayam du mokoi ningsing dabra aduna mokoi gi akoi na aduki matik thaja ba laitre sahi maga thani pan chutna la ne haidana kukina lan tawsalak ba sida maikei tumna ba adukumba plan ama sillabra India government the loina na aduga plan ama silabra sini makoi gi manungda aron be agenda kari lege haibasi akoina India government gi mathakta akoina aduga question da thangat ningeba